Image Paodam Yang Tabiri Singbo Yumnam Anuradha Devina Ikonona Krumzari. Housing Moroiba Pauda. Government of India Amadi NNC and IM Gipis Tokna Manipur Ge Satam da Karibamba Amatada Kahelapa Yaru Haidana Mapom Kyada Section Kumsat K. National Commission for Sapai Karmacharis Ke member Manzuna Haikibada Labor Singi Kusimana Hondo Katabane. Speaker Singna Nutrient Oibagi Tabak Taugadabane Haina Supreme Court Haidi. Housing Pausanuna Pizare. India lenga kamadi NNC and IM anigi marakta tatariba santige wari asige waruishin purakpada Manipur ge housing leiriba Manipur ge saktam ngamkai administrative socio-economy amadi cultural setup da kariguma hiram amatada kaiba piba yaroi haina psycho club chanam pukri mapanasu ngasi section mipam phangkre Section Mipam Maduga Mari Lainana Club ke member Amana High India Government Amadi NNC and IM Anina Sanariba Santigi Warige Waruishin Purakpada Manipur ge Apun Bage Saktam Suhan by Yaroi Aduga Kokomina Manipur ge Apun Bage Saktam Kahandanaba Changsilapa Kongzang Kudimakta Club Asina Mapungpana Sawakani Haike Kokomina Sangsilapa Kongzang Makadanga Silang Medongi Akoibadalay Baskun Sing Amadi Upakona Sinduna India Sendring Adagi Mani Makatamna Leram Laba Manipur ge Saktam Kahan by Yaroi Haiba Kolau Lauduna Langmaidong Kangzebung Grounda Mairoi Singna protest of Craig. Protest Aduda H. Kainahan Memorial English School, Langmadong High Secondary School, Iramdam Mahikol, Ima Amadi, NK Skunge, Mairoi Singna Saluyaki. Lengang na Islamni Mipam Ko Roy, Haibasi, Miamgi Apa Makang Dabani, Miamgi Iho, Natai Bani, Wapamasing Ngasi, Tangmayban Assembly Constituency MLA K. H. Zoiki Sana Mahak, Masagi Mayam da Pangtopa, Paugi Mipam Amada Pondo Kibane, Mana Makata Kibada, Lengang na Assembly Gi Mipam Ko Roy, Haidabanina, Hauzik, Indo Naga Pes, Tokna, Wedagliba Amadi, Odakataba Pibam Punamag Lengang na Daita, Laurage Habiro, Garigumba Pamdaba Togdok, Tolagasu Lengang na Daita Laugadabane. Oidiba Manipur situation asida Assembly Pambasi Tangai Padabane, Cap Yauna Tonga Tonga by Isu Sing Matang the Assembly the Warib Laugadabane, Hiram Sida, Garigumba Amata, Lengang na Pongtok Tabasi, Miamgi Ihol Kangdabane. BCP Lusing Basing Nangang Kiba Amatangasi Power Tabak Ontok 3, Lengang na Housing Oidiba Pibam Sida, Sangai Festival Pangtokani Habasi, Ngapapawi, Mapangi Miamda, Manipur ge Housing situation Kangangadabni Haiki. Karigino garang karigmo yarkel de ko shiga so ko me pun da sanjani haibo wai gawo karigino abi tani lenga sis jinne ko pui haibo natra aduna dura pa tangum sidaida miam da mi utchai to piu center na haira pa center na phamu phambale pule pa sumane khom khom ba si nga do adi matam to hogre Manipur gi luching mo ira Manipur gi miam gi amoina Manipur miam na pa tabuk to All Manipur Muslim Development Committee Lilong Anti-Social Prevention Organization Lilong Tingkam Kabui Women's Society Amasung Chaubok Kabui Women's Society na Punasilaga Kokomigi Makada Ngasi Miamgi Oiba Section Mipam Ama Usoi Pokpi Kaitel da Leiba e MMGC ke Office Mamanda Pangtokre Section Mipam Maduda Wangang Laduna e DC ke President MD Sahid Amana High India Government Amasung NNC and IM ge Pistok ta Kari Kari Yauribano Haibadu Miamda Kangangadabane Yana Waron Singh Losenduna Thamba Asina Miamda Manipur Asi Matep Tana Karagadra Haibage Langtak Nahale Manipur Lengang Nasu Masida Tumina Leitopiganu Center da Akanba Pressure Piduna Yana Warol Adu Miamda Kanganaba Taknagadabani, Kuyak Pina Krabatungda, Stakeholders Sink, Tanabagi, Kanabalai Haibani Sangba, Wapam Sing Tanki.
ngasige section mifam aduda warishin ta pura u wakaidi purakano apun bage saktam kai be yaroi haibana sangba plate ka kyasu fainaki ngasi yaripok ki akoi badal laiba skun singi masingyam laba mahiroi sing amadi emsur thoban district committee ge thomi singna wangkhem kendra ge MLA ke mega chandra ge yaripok bisnu nahada laiba yumdang ngasi ayu pung 12 ga minin nipu mangarom tabada thamsingkhre Mairoi Singh aduna MLA unanaba honabada MLA Masayum da leramdabadagi MLA ge proga walisanaduna Mairoi Singh aduna makoge wakat thangke MLA ge prona Mairoi Singh ge wakat adu pungning sangna tabagaloinana MLA da suksoi soidana Mairoi Singh apamba singh adu khangangane haibage thazaba beki MLA ge yumda Thomsen ringai ge mamang mangoinana Mahiroi Singh aduna yaripoke akoibada rally chatki longli Manipur ge ngamkhai kaibi yaroi haibane chingba kholau kyasu rally adu da lauke India lenga kamadi NNCN IM anige marakta chathariba santige wari asige warishin purakpada Manipur ge housing glairiba Manipur ge saktam ngamkhai administrative socio economy amadi cultural setup da kariguma hiram amata da kaiba piba yaroi haina ngarang wangsingda miyamna maira rally satuna kongjang sansingkre miyamna wangsing tenta assembly constituency ge MLA Paodam brozen ge yumda thamsingkre police na tiar ge cell sing kaptana tangkai kre all wangsing youth organization na sinduna chataki ba miyam ge maira rally ado wangsing hodamba pukri achouba lampakta miyam pulaba matung maira rally adu chatba hauke amadi wangsigi tungan ma mafam sing phauduna tungan ba kolau kya ga loinana sarkiba rally adu national highway chamasumna ani phawraga laktuna MLA Paodam brozen ge yum tamna lake tungda masangyam laba police personnel singna hairok haizin phamda thattuna changandana bahonake tungda miyam pa aduna namkhairak-tuna changsillaklaba tungda MLA ge yum haizin phamda amuk thattuna tingke maduda miyamna hanzilakpadage police na tear gas cell sing kaptuna takhaiki miyam adu tangkhai khraba matungda amu hana thomzilaktuna miyam aduga police ka amuk hana mungnaki tungda amambage khulungchaba lauraga miyam adugi manaktagi makuta pairamba maira sing phawlang silaki nauri kapsilaki nungna thazilaki thaudok aduda police personnel mari manga asopanangki amadi maira leli lakhiba segi marakta aso apana kayam yaubano haiba haujuk phawge oina khangmangamdri ngarango wangjingda satkiba miyamgi maira khongsata wangjing tenta assembly ge MLA ge yum mapa yaurakpada miyam amadi police ke marakta thokiba thaudok adu laibak thibani haina MLA Paodam brozen ge loinabi Paodam bo ombi samana phongdorakle ngase wangsingka wangkhai da leba MLA Paodam brozen ge yumda pawmisinga unabada samana makatana haikibada ngarang wangsing ge club tarana punsilaga chatkiba maira rally adu ge mi masengka yamana su lakhibana maram oiraga miyam amadi police ka mungnabadage thokiba thogdok adu yamna nungai taba thogdokni hairaduna hauzik su MLA masa su Delhi da leiki maram aduna miyam ge rally ama lagli tabada mahaksu sarugyana basem saduna lei haiki MLA haibasi miyam gini miyamna khanan bibane maram aduna ima leibak kidamak ahanba priority thamjai aigi leibakna kaitharaglabada aikhoina pham kolaga leibagi thoidona kanade miyamna maru ibane ihau asida aikhoisu thodang ama lokpham tho e khazaribane maram aduna miyamna lobiriba thodang asidage aikhoisu khara hena lawjagani haina samana makatana phongdorake amaramda ngarang wangsingge club tarage aponba body amana ama oidiba all wangsing youth organization asinduna santi oina chatkiba miyamge oiba mairage rally da mapung fan kiba wangsingge praja khudimmakpu AWY ona thagapa phongdorakle ngasi wangsing da pangthokiba pangmisanga unaba amada all wangsing youth organization AWY oge convener Abu Jump Akelana Haikibada organization Asina Sinduna Yamna Santi Oina Chatkiba really aduda Kanagumba Mioi Kuzok Karana politicalize Oiba Monda really Chaliba Miyampa Amadi police ke Marakta Togdong Masa Kara Tokiba Asi Lebang Masata Daba Yamna Lebak Tibani Masai Matunda Amo Hana Toning de Haike
Ngarangi rally aduda police ka organizer ga ge marakta misunderstanding amana thokiba thodok aduda police ke maikei da ke so asopan khara yaukhiba adugi da makta su AWYO ge maikei da ge su nungai taba phongduk sari hareduna yamna santi oina sarkiba rally aduda thawban ta police ke site ge su rally adubu asoi angam yaudana ba honabi khiba adugi da makta su thagar phongdok ke Manipur के अपकुनबा सक्तम काहेंदनबा प्राइम मिनिस्टर होम मिनिस्टर दा तक्सिलुनबा कांग्रेस लेजिस्लेचर गे लुचिंगबा श्री इबोबिना लुचिंगदुना ngase कांग्रेस के एमएलए सिंह न्यू दिल्ली पांखरे मकोइना दिल्ली दा थुंगदुना कांग्रेस प्रेसिडेंट सोनिया गांधी राहुल गांधी अमदी कांग्रेस के लुचिंगबा सिंह उनादुना प्राइम मिनिस्टर अमदी होम मिनिस्टर दा तक्सिलुनबगेदमा दिल्ली पांखिबने दिल्ली के दमा कोंसांखिबा एमएलए सिंह अदुदी के रंजीत एके मीराबाई डॉक्टर Chartolian, Amo K. Megachandra and Loken O. Suresh Kumar Amadi T.H. Lokene. Ngasi satpa yahodaba MLA Singh hayang makata na Delhi chatuna Manipur ge apan bagi saktam kahandana ba taksilugane hairi. National Commission for Sapai Karmacharis ki member Manju Diller ngasi Thobal district ta Laki Mangna Lakpasida Sapai Karmacharis Amadi Manual Scavenger ge isu sing matangda DC Thobal and Bandana Devi Amati Marile Naba officer singa warisanake. Tungda member Manju Diller na DC office ke conference hall da pangtopa press conference amada wapam kya phongdo pagaloina na staff asige skill level da nombada lupa chaniga humbudra humdoi amadi unskilled labor singda nombada lupa chaniga kunmanga piribasi yamande pay scale asi na hona na khongdo padar ka lai haina phongdoki Manzugi Khomsada to the Thobal Municipal Council Chairperson Meneka Engineering Officer IMC M Sarda Assistant Director Mahut Thobal Municipal Council Executive Officer Nesangba Kiasu Saruya रखे योजना इन लोगों के लिए और पूरा उसका इम्प्लीमेंट होना चाहिए, उनको मिलनी चाहिए। दूसरा, मैंने यहाँ आकर देखा, मणिपुर में पहला डिस्ट्रिक्ट मेरा दौरा है कि यहाँ पर नगर काउंसिलों में सैंक्शन पोस्ट नहीं है पूरे मणिपुर में, पूरे मणिपुर स्टेट में। ऐसा मेरा अभी बातचीत होने से पता चला। तो उसके लिए हम लोग नेक्स्ट रिव्यू मीटिंग यहाँ के चीफ सेक्रेटरी के साथ और सीएम साहब के साथ करेंगे ताकि हर नगर काउंसिल नगर पंचायत में सैंक्शन पोस्ट होना चाहिए, जिससे कि लोगों को एक परमानेंट रोजगार मिल सके और उनका परिवार आगे अच्छे से चल सके। Ngarang nungchen lilong ka yang bi laikai ward number 3 ge turen mapan dage AR amadi Thawam police ke kangbona lotuna thamlamba nongmai sing phangle hairiba thong asi miamna lana uhanna ba prasar tawbani hariduna masage mayukta ngasi nungchen miam ge mifam pangthoktuna JSC sem khrei mifam aduda councillor Asmal Nila ward member sing amadi MMW ge mayor sing dais ta phamki JSC की मफम अदुदा कुंतरुक सुबा AR अमसुंग थबन पुलिस कमांडो ना मफम अदुगी नोंगमई अमदि मैगजीन फंगले हाइरिबदु अरानमने मफम अदुदा ऑपरेशन सटके हाइबा मियामना खंगबा लेते थबन पुलिस के SP एडिशनल ऑप्स अमसुंग कुंतरुक सुबा AR की मेजर राम तुबेर की मथकते एक्शन लौबिनबा राज्यपाल CM अमदि DGP दा चेरोल थादुना खंगनबा अमदि अथुबा मतमदा थौबाल SP अमदि कुंतरुक सुबा असम राइफल के माइकई दगे सेंगदोकपा Warep Loki Hairi. Imphal Mandalay flight service achi Hausak Pawbagi Oina Sadul Oina Paibagi Ayaba Pangdri Hausak Pawbagi Oina di Imphal Mandalay flight service achi Satar Oina Paidi Haina KB Enterprises ke proprietor Pangambam Kunzabihari na Pangmising de Pawdokre. Ngasi MJ Avenue de Leiba KV Enterprises ke office ta pangthopa pawgi mifam amada Kunzabihari na hai kumza lisingani tarahum dagi November 6 kumathoi dagi Imphal airport ase international ge thakta ongkalakpadagi ngasi pawba Imphal Mandalay flight service ase mapalak co-operate tawzakre flight ngasi charter oina tawkhibani Sadul oina tawkhiba natte Imphal dagi sadul oina paibi yabage ayaba leitri sadul flight oina paige hairagade ministry rom dagi samdak samjan tawduna agreement mathau tari Thorang asi matam sangba oi maram aduna thoram asi hauna nabagi damang Manipur gi chief minister N Biren amade transport department tanaraga mathau taba che sang process tawba hokre handaksu Myanmar da base tawba airline KB jet koba amaga Manipur gi KB Enterprises ka sadul flight pahinaba Manipur gi chief minister ge ayabagloina na MOU inabalai kre
अदुबु हौजके ओइना सडल फ्लाइट के अयाबा फंगद्रिबना चार्टर ओइना थासगे चचट कुलुमदोइदगे हौजरगनी फ्लाइट असे चडल ओइना पाइबा नतबना चार्टर ओइना पाइबनिना अतोमल असे खरा वांगले वांगजरबसु मणिपुर लेंगाकना फुल सपोर्ट तौदुना अमदी सब्सिडी गुम्बगे मतेंग सुपीगने हाइबगे थाजबगा लोइनना एंटरप्राइजेस असना माइ पाकनबकन होनरी Justice N.B. Ramana Sanjep Khana amasung Krishna Murarina Sabha Supreme Court ke bench amana haikibada Speaker sina constitutional duty of being neutral ge wafam in the bagum taure. Speaker aduna masage political party dage laptop ngamdraba amadi constitutional neutral person amag oiba ngamdrabadi miyamna thazaba walak patabani asigumba phiba mase tolak patarabadi parliament na 10 schedule bull kangkhat hanaba amadi undemocratic practices yahandana bathabak laukakadabane haina bench aduna haikhi Karnataka gi speaker na Congress JDS ke MLA taratari po disqualification pikibage matang da bench aduna rai asi pikibane December manga da pangthokadaba bypoll da makoi mirep oirabasu bench aduna yahanki Viral infection marambo oiraduna legendary singer Lata Mangeshkar hospital na pukhatuna layangkre Mumbai ge Bridge Candy Hospital ge intensive care unit ICU da lady dingthokaba ge ayuk anganbada sor honba nungaite haina phongdopodage hospital da pukhlakibani wapamase Lata ge manawnupi saisapi Usha Mangeshkar na phongdokibani September 19 da masagi chahi marphuttara sukhrabe Lata Mangeshkar na makoi machim manaw manga ge kwaidagi halne Manaw sing adudi Meena Katikar, Asa Bosli, amasung Usha Mangeshkar, aduga Maupa, Ridenat Mangeshkar ne. Afghanistan ki capital Kabul da ayuki mi yamna chinma matamda pokhai na bagi machak thanna yauraba minivan ama pokhai bagi thaudokta yamdrabada miyoitare side tarana asopan nangkre. Interior Ministry ge Wangangloi Nasrat Rahimina haikibada bom aduna attack tawkiba adu private Canadian Security Company ki minivan ne Sigrabising ne manungda mirebang macha yawi haire Interior Minister Masud Andarabina haikibada Kabul asi mitam na lebada khwaidagi khudong thiningai oiba mafam ama oire hauzumaki oinadi kanana pangthokibage haibage matangda lub amatana su claim tawrapalei 3 Afghan President Ashraf Ghani na high ranking Taliban ahum thadolagani haiba wafum lauthokibelei kre Makoi ahum aduga lisingane taratarukta insurgent na phazan kraba western hostage ga sinagadabani haide makoi ani adu Kabul da laiba American University ke professor singne amana American ne aduga amana Australia masane haide hauzigarobada maroiba pau amona pizari Government of India amadi NSN IM ge pisto na Manipur ge saktam da karigumba amatada kahelapa yaru haiduna mapom kya da section khomsa chatke National Commission for Sapai Karmacharis ke member Manjuna haikibada labor singi khusimana na hongdokadabane Speaker singna neutral oibage thabak tawgadabane haina Supreme Court na hairi Image Paodam ngasigi de matang sidaloi jere meng tabiri besungdo amuka na khumse